Amaramda ARAMBAI TENGGOL AMASUNG ruling amadi opposition da LEIBA MEITEI gi MLA Singha KANGLA gi UTTRA da PUNNA WASHAK LOUMINABA LOIRABA MATUNG Imphal Manung Amadi Masigi Akoiba Mapham Shingda Mahoushaga Manadaba Phivam ama Uba Phangkhi ngasi oikibe Phivam adugi matangda aikhoigi pawmina koina zatuna yenglubada Imphal Manung gi maru ebe lambi kya traffic jam thoki KANGLA da pangthokpa thoram adu loiraba matung ARAMBAI TENGGOL gi thomi singna hanarakpagi lambi da Imphal gi tongan Mapham Shingda LEIBA ima ibel kya thoraktuna makhoi sing adu taramna okpaga loinena pukning thogatki masing yamlaba gari kya da hanarak kiba ARAMBAI TENGGOL gi thomi sing aduga lambi gi nak yatta leiriba ima ibel kaya ga amato oiba khonjel da igi laman ina singani amadi ima leibak na yai fare haiba kholaw sing Imphal Manung asi pumnin ninki ngasi oiki Phivam aduna maram oirga ayuk angan badigi hauna Imphal gi tongan malambi singda gari chathok chasin tawnabagi chang aduki matik hanthaki KANGLA Manung da WASHAK LOUMINABA LOIRABA MATUNG AYUKI PUNG 12 khare helakpa adwaida ARAMBAI TENGGOL gi thomi sing masa masagi unit sing da hanaki maduna maram oiraga lambi ayamba mina chikna chaina bangam dana tinki oirakliba Phivam adu stat amasung central force ki personal kya Imphal gi maru iba Mapham Shingda mathau pangthoktuna pamdaba thodok sing thoktana ba adumak chection charang lokhatkhi